ꯖꯤꯒꯁꯦ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯀꯌꯥ ꯑꯃ ꯋꯥꯅꯔꯤ ꯃꯤ ꯂꯣꯏꯅꯃꯛꯇ ꯑꯩꯈꯣꯏꯅ ꯍꯔꯥꯎꯍꯟꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯃꯤ 5-10 ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯍꯔꯥꯎꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯅꯦꯛ ꯃꯣꯕꯥꯏꯜ ꯁ꯭ꯇꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯒꯤꯐ ꯑꯋꯦ ꯇꯧꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯆꯕꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯄꯥꯔꯠ 3 ꯅꯤꯀꯣ ꯄꯥꯔꯠ 1 ꯗꯅ ꯑꯩꯈꯣꯏꯅ ꯌꯥꯏꯔꯤꯄꯣꯛ ꯆꯠꯂꯨꯔꯦ ꯄꯥꯔꯠ 2 ꯗꯅ ꯑꯩꯈꯣꯏꯅ ꯂꯝꯂꯥꯏꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 3 ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯩꯀꯥꯏ ꯑꯁꯦ ꯊꯧꯕꯥꯜꯗꯅꯤ ꯊꯧꯕꯥꯜꯗ ꯆꯠꯄ ꯃꯔꯝꯁꯦ ꯊꯧꯕꯥꯜꯗꯒꯤ ꯔꯤꯀ꯭ꯋꯦꯁ ꯌꯥꯝꯅ ꯂꯥꯛꯏ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯣꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯝꯃꯣ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯒꯤꯐ ꯑꯋꯦꯁꯦ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕꯗ ꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯊꯧꯕꯥꯜꯗ ꯆꯠꯂꯨꯕꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯈꯔ ꯂꯤꯖꯔꯛꯀꯦ ꯊꯧꯕꯥꯜꯗ ꯆꯠꯄ ꯅꯨꯃꯤꯠ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯡꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜꯁꯦ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯐ ꯊꯥꯗꯣꯛꯄꯒ ꯃꯤꯅꯠ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯤ 30-40 ꯃꯨꯛꯁꯦ ꯍꯦꯛꯇ ꯑꯣꯝꯁꯜꯂꯛꯄꯤꯅꯦꯕ ꯑꯉꯥꯡꯗꯒꯤ ꯑꯍꯟꯗꯒꯤ ꯕ꯭ꯔꯗꯔꯁ ꯑꯦꯟ ꯁꯤꯁꯇꯔꯗꯒꯤ ꯆꯤꯡꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ 10 ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯅꯦꯛ ꯕꯦꯟ ꯑꯃꯃꯝ ꯂꯣꯏꯅꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯔꯝꯃꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯅꯦꯛ ꯕꯦꯟ ꯑꯣꯏꯅ ꯄꯤꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯃꯃꯝ ꯂꯧꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯑꯉꯥꯡ 10-30 ꯒꯤꯗꯃꯛꯇ ꯄꯨꯟꯅ ꯌꯦꯟꯖꯔꯝꯃꯦ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ